Personnel lising mga tongliba Navy jahasta US seller ahum coronavirus positive oikre. Hojik deployment leriba US Navy ki jahas amagi mathakta coronavirus navagi ahanba thokdok oina aircraft carrier USS Theodore Roosevelt gi US seller ahum novel coronavirus test tobada positive oire haina lebak pokpa numita official na phongdokre. Seller ahum adu puthokre amasung personnel lising mga hena tongliba jahas adugi mathakta makhoiga samnaramba miyoi pumnamak quarantine tokre haina pawmi singda acting Navy Secretary Thomas B. Motley na haiki. COVID-19 laichata lising ahumga chamari ka kuntraga mari siduna Spain na China dagi hena sikre. Haukiba pung kun mari da miyoi chatet kuntra nipan siduna Spain da coronavirus laichata gi sibagi apunba masing lising ahumga chamari kuntra mari yauduna China dagi phawba henkre. Malengi oina Spain da siriba masing adu dagi hena siriba si Italy khakta ngaire. Haukiba chahi gi athengbada virus asina hawrkiba China da miyoi lising ahumga sani marifu matoi siki loina na miyoi lising kaya amana recover tawki. Italy da hujik phawbuda miyoi lising taruka chanipan kunipan sikre. March taraga mari dagi haukiba dubu April taraga matoi phawba sangdokraba national lockdown adu tawkraba phawbuda COVID-19 dagi siba amasung nabagi masing makatana hengalakli. Lakliba chayol asiga amuka hena maruoiba phattaba ama oiraba yai haina official singna warning tawkre. Anaba masing yamna hengalakibadagi hospital sing pokhaibagi phibamda laikre. Lanmi troop singna Madrid ki pak sauraba IFEMA exhibition center da phamung lising amaga chawnga leiba chauraba Phil hospital ama lingkhat khre. Madu makhatana Spain da khwaidagi chawba hospital oina miyoi lising manga ga chawnga phawba layeng nabagi thakta chawthok halagani. Hojik city asigi anaba sing lerol chanabagi thabak sing masing yaman khibadagi official singna matam kharagi oiba mok ama oina seasonanabak Palacio di Hilo ice skating rink adu seasonhan khre.